Delhi dangarang thungkibaga Chief Minister Yumnam Khemchana Laikhidraba Thanlon EC MLA Vungzagin Valte gi Maphamda Aroiba Oina Ikai Khumnaba Utkhre Chief Minister Y Khemchana ngarang Delhi de hek thungbaga Gurugram da laiba Medanta Hospital da chatuna MLA Vungzagin Valte gi Maphamda laikatuna amadi ngaihak tumina leptuna Aroiba Oina Ikai Khumnaba Utkhi madugi matung Laikhidrabagi imung manungi Miyoi Singa Minister Rom Unaduna Makhoigi Awabadasu Chief Minister na Saruk Yakhi Loinana Laikhidrabagi Thawaina Ingna Chikna Mapugi Maphamda Lairunaba Thauni Thauram amasu pangthoktuna imung manung amadi atai dignitary singna Aroiba Oina Kainabagi Ikai Khumnabasu Utkhi Awaba Phongdokpaduda Chingai AC ge MLA Khasim Basum Tipaimu AC ge MLA Ngursanglur Sanate, Churachandpur AC ge MLA, LM Khote, Laikhidrabagi imung manung amadi Delhi da laiba Jomi Furuki, Masak Naiba Luchingba Kayana Sarukyakhi.